ꯈꯨꯔꯨꯝꯖꯔꯤ ngasi amuka hanai ge nungsijarba subscriber sing iche isel sing iche naw sing amadi ha ki nungsijarba viewer sing mafamda ehang na video mu pro laksari si videos ti mayam na ai chakhaw na re puk sare puk nungai tre nungsit kare haibni chimba problem mayam na haibi masi khwaidi maru oibidi kaina akoi hakchangi intestine manungda koi intestine gi health se phattaba the intestine gi health se phattaba se karmaina fan gadage haibi matang da ni ngasi puthok chariba videos ihan bada akoina diet se change khara to darka leba maru aina ko ye high fiber diet chaba darka le high fiber diet se kaino uhei wahi chaba vegetable mana masing yam chaba aduga mapum mapum haibdi kaino har kanda ko grain mapum ko adigi akogi hawai mapum nuts kumba legume kumba seeds kumba maru aina hawai haise hawai mapum moi basing se yaringe yam chaba adagi mu masina charaga kari kanage na sai fiber mayam mana masing haira mayam chabasina koi hakchangi bowel movement se khong hamdokpa sigi phibam se yam phajana hakchangi intestine mayam se dei changga makha bhogi chatkinabagi machak si yamna oiba movement se yam phajana tohonba khong hamba kari kara chang na henba asi yamna hakchangi damte yam kaneba do hakchangi manungda bacterial flora mayam lay adusu isagi oine manungda yaujaba moisi phajana masa phana leiringo ekoi hakchang hi nungai doine adusu phahalle mathangda probiotic khara chaba probiotic se kaino har kana ekoi gi certain lactobacillus kumba certain bacilli khara moisi hakchang da kanaba madu kari kari de yauge har kanda ekoi gi sangom mafamba ana sangom mafamba se husi kandi dairy phajana product leirabnina yamna tangba sunate ana sangom mafamba si koi chang naina kar chabiba yam tangai fade aduga koina khara fermented oil pota koi hawai jar gum sum yam chani ko chum sing shodum kana pi hai basini masi koi hakchangi gatta koi probiotic pi moisna hakchangi intestine da aduni ajugma probiotic bacteria kar pi hai basini mathangda prebiotic food haibam lei khudam moina koi kenosi chanum gumba tilau gumba lapoi gumba adi asparagus aina magalai masina vegetable ko shaida de kya chana de haribi singsi yamna hakchangi intestine yaw bacterial flora si moina yamna chawkhat halle aduna mathangda ising yam phajana thakpa yam tangai phade ising yam phajana mapung phana thakpiu haibisin nomuda ising liter ani makhai de ne ahum swain thaksi ene haijagi du mayam phajana chang naina thakpi mathangda khara fast food have the processed or food sing si yaringi tokpiba maru aina koi chini yam yawba artificial sweetener yawba adi highly processed food maru aina sam na koina phangi si bakery item mayam mang da lere packet am pot mayam lere adi angura mayam ama phangi ko koi mixture nungjar kai kra hai mayam si chukcha chabi gano haibina chang phage hai tarbo adu mathangda koi healthy fats khudamoina omega 3 fatty acids kum se hakchang de inflammation phanba de hakchang gi maru oiba khwaidi phaba fat sing ni masi koi kitang nga koi fatty oiba nga da phangi natragana flaxseed kum walnut kum da su phangi aba walnut mayamna nuts da sabiri ba de flaxseed kum sing da sai omega 3 fatty acids che phangi haibani sina chinjak ti hendor pada hakchang da di kari koi lifestyle de kari change to darkar le isane kari to darkar le ke hadi hanan bada exercise nungti ya minute kuntra yam dar de minute kuntra di to view haibini machine ko gi hakchangi movement ji to rakanda hakchangi intestine sing si su movement to holi adan hakchang da phajana khong hamdon wi macha am oi haibisi machine kitang moderate oiba exercise to view kitang yam heavy natrasu muscle walk to view haibini mathangda manage stress to haidi stress si manage to view khudamoina koi meditation gumba yoga gumba deep breathing exercise gumba tawba ina su meditation ge video thagat chakre aduna meditation gumba yoga gumba koi hakchang si yamna sor sang honba breathing exercise gumba tawre haira kanda hakchang stress si phan view haibani ahum subda tumba si yam phajana mapung phana tumbiu yam darabda pung 3 tagina 9 bhaba tumbiu haibani sina hakchang si pulap
ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯀꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯏꯟꯇꯦꯁꯇꯥꯏꯟꯁꯤꯡꯁꯨ ꯌꯥꯝꯅ ꯐꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯨꯞ ꯊꯛꯄ ꯌꯨ ꯊꯛꯄꯁꯤꯗꯤ ꯌꯥꯔꯤꯉꯩ ꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯚ ꯏꯐꯦꯛ ꯑꯩꯈꯣꯏ ꯒꯠꯀꯤ ꯐ꯭ꯂꯣꯔꯥꯗ ꯏꯟꯇꯦꯁꯇꯥꯏꯟꯗ ꯂꯩꯕꯁꯤꯡꯗꯨ ꯃꯁꯤ ꯂꯧꯊꯣꯛꯏ ꯃꯁꯤ ꯄꯤꯍꯜꯂꯤ ꯑꯗꯨꯅ ꯃꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯔꯒ ꯍꯦꯟꯅ ꯈꯪꯖꯅꯤꯡꯕꯗ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯣꯏꯒꯤ ꯆꯤꯟꯖꯥꯛꯇ ꯈꯔ ꯑꯦꯂꯔꯖꯤ ꯑꯣꯏꯕ ꯌꯥꯎꯏ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯒ꯭ꯂꯨꯇꯦꯟ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯑꯗꯒꯤ ꯗꯥꯏꯔꯤꯒꯤ ꯄ꯭ꯔꯗꯛ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯌꯥꯎꯕꯁꯤꯡꯁꯦ ꯆꯥꯕ ꯌꯥꯗꯕ ꯂꯦꯛꯇꯣꯁ ꯏꯟꯇꯣꯂꯔꯦꯟꯁꯀꯨꯝꯕ ꯂꯩꯕ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤꯡꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯒ꯭ꯂꯨꯇꯦꯟ ꯑꯃꯗꯤ ꯗꯥꯏꯔꯤ ꯄ꯭ꯔꯗꯛꯁꯦ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏ ꯈꯔꯗꯒꯤꯅꯤꯀꯣ ꯃꯤ ꯂꯣꯏꯅꯃꯛꯀꯤ ꯅꯠꯇꯦ ꯃꯊꯪꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯆꯈꯥꯎꯒꯤ ꯃꯔꯤ ꯑꯃꯗꯤ ꯏꯟꯇꯦꯁꯇꯥꯏꯟꯒꯤ ꯃꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯇꯥꯟꯅꯕꯤꯕ ꯑꯗꯨꯒ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡ ꯇꯥꯟꯅꯕꯤꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯁꯄ꯭ꯂꯤꯃꯦꯟꯠꯀꯨꯝꯕ ꯆꯥꯕ ꯌꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡꯁꯤ ꯀꯦꯞꯁꯨꯜ ꯑꯣꯏꯅꯁꯨ ꯐꯪꯉꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯆꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ intestinal flora si replenish tauba ngammi aduga hakchangi gut ki koi intestine gi flora myam ji yam phajana normalize tauba ye ngammi haibasini adumain tawdana aikoina chabagi mong chabagi chinjak adi lifestyle change tawrakanda intestine je soidana gi phanbu ngamgani haibji haijarakanda ngasigi video si myam ni yengbirakanda hakchangi intestine phanaba honabiu haibsi matangse thamjage mayam nungai bibra nungai biredi soidram ke like to biro di manam singa share to bibo aduga asi ihana na koi gi channel wi yengi ba kangu singdi yaragadi soidram ke subscribe to ko biganu haibisi matam jage aduna staying fit ever channel che hakchang pana laina ba du wakal fana laina ba amadi amaga pro cham naraga yamna chawkat pa nungai ba kunai ma sem na bi wakal on da ko saba apik pa youtube ki channel am asiu mayam na fogat bidna support to bidna yamna mapung phana sathajari asigidamta Dr. Dhakeswar-Professor kurumjari mayam puno ko amadi nalukjari